ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯦ꯫ ꯅꯤꯡꯊꯧꯗꯨꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯃꯛ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯆꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯁꯥꯗꯨ ꯑꯃꯈꯛ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯨꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯥꯗꯨꯗꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯖꯔꯝꯃꯦ꯫ ꯃꯗꯨꯗ ꯄꯦꯜꯂꯗꯨꯅ ꯁꯥꯗꯨ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯨꯗ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯕꯣꯔ ꯑꯃꯈꯛ ꯅꯤꯖꯧ ꯍꯥꯏꯔꯝꯃꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯅꯕ ꯕꯣꯔ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯦ꯫ ꯃꯗꯨꯗ ꯁꯥꯗꯨ ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯃꯈꯛ ꯄꯤꯔꯒ ꯃꯍꯥꯔꯥꯅꯤꯒꯤ ꯑꯅꯤꯡꯕꯗꯨ ꯊꯨꯡꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯔꯝꯃꯦ꯫ ꯑꯗꯨꯒ ꯁꯥꯗꯨꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯤꯗꯥꯛꯁꯤ ꯂꯧꯔꯣ, ꯃꯁꯤ ꯀꯝꯐꯣꯏꯒꯤ ꯂꯩꯗꯒꯤ ꯁꯦꯝꯕ ꯃꯍꯤꯒ ꯊꯛꯎ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯍꯥꯛ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯐꯪꯖꯒꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯀꯨꯆꯨ ꯀꯨꯃꯦꯟꯅ ꯀꯝꯐꯣꯏꯒꯤ ꯂꯩꯒꯤ ꯃꯆꯨꯒꯨꯝ ꯅꯤꯡꯊꯤꯖꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯗꯥꯂꯤꯝ ꯀꯨꯃꯥꯔ ꯍꯥꯏꯅ ꯊꯣꯟꯒꯗꯕꯅꯤ꯫ ꯌꯦꯛꯅꯕꯁꯤꯡꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯗꯨꯒꯤ ꯊꯋꯥꯏꯗꯨ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯑꯩꯅ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏꯁꯤ ꯀꯣꯅꯨꯡꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯩꯕ ꯑꯆꯧꯕ ꯉꯥ ꯑꯃꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯊꯝꯂꯕꯅꯤ꯫ ꯉꯥꯁꯤꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯑꯄꯤꯛꯄ ꯎꯅ ꯁꯥꯕ ꯎꯄꯨ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯎꯄꯨꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯈꯛ ꯌꯥꯎꯕꯅꯤ꯫ ꯃꯗꯨꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯅꯆꯥꯅꯨꯄꯥꯒꯤ ꯊꯋꯥꯏꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥꯗꯨꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯟꯕꯤꯅꯕ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯐꯪꯖꯔꯒꯅꯤ ꯍꯥꯏꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯤꯕꯣꯟ ꯉꯥꯡꯅꯔꯛꯂꯝꯃꯦ꯫ ꯄꯥꯎꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯕꯝ ꯁꯨꯔꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯨ ꯃꯁꯛ ꯃꯇꯧꯗ ꯆꯪꯈꯣꯜꯂꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯄꯣꯛꯆꯔꯝꯃꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯉꯥꯡꯗꯨ ꯎꯕ ꯃꯇꯝꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯁꯤꯒꯤ ꯆꯥꯛꯎꯝꯕꯒꯤ ꯊꯧꯔꯝꯁꯤ ꯙꯨꯝꯙꯥꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯇꯤꯜꯂꯒ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯔꯒ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯝꯃꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯥꯂꯤꯝ ꯀꯨꯃꯥꯔ ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯨꯝꯂꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯑꯣꯏꯔꯛꯂꯝꯃꯦ꯫ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯃꯁꯥꯟꯅꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯤ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯈꯨꯅꯨꯁꯤꯡꯒ ꯁꯥꯟꯅꯕꯗꯨ ꯑꯣꯏꯔꯝꯃꯦ꯫ ꯃꯁꯤꯅ ꯃꯍꯥꯛꯄꯨ ꯃꯃꯥ ꯄꯣꯛꯇꯕꯤ ꯃꯍꯥꯔꯥꯅꯤ ꯑꯍꯟꯒ ꯇꯣꯏꯅ ꯊꯦꯡꯅꯅꯕ ꯇꯟꯖꯥ ꯑꯃꯈꯛ ꯄꯤꯔꯝꯃꯦ꯫ ꯗꯥꯂꯤꯝꯒꯤ ꯈꯨꯅꯨꯁꯤꯡꯗꯨ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤ ꯀꯥꯗ ꯍꯦꯛ ꯍꯦꯛ ꯄꯥꯏꯁꯤꯜꯂꯒ ꯁꯥꯟꯅꯔꯝꯃꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯅꯨꯁꯤꯡꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯍꯟꯒꯤ ꯀꯥꯗ ꯄꯥꯏꯁꯤꯟꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯈꯨꯅꯨꯁꯤꯡꯗꯨ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯛꯂꯝꯃꯦ꯫ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯈꯨꯅꯨꯁꯤꯡ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯍꯟꯒꯤ ꯀꯥꯗ ꯄꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯈꯨꯅꯨꯁꯤꯡꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯊꯥꯗꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯈꯨꯅꯨꯁꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯍꯦꯛ ꯍꯦꯛ ꯄꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯈꯨꯅꯨꯁꯤꯡꯗꯨ ꯍꯦꯛ ꯍꯦꯛ ꯂꯧꯕ ꯂꯥꯛꯂꯝꯃꯦ꯫ ꯑꯁꯨꯝꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯈꯨꯅꯨꯁꯤꯡꯗꯨ ꯊꯥꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯈꯔꯗꯤ ꯂꯧꯔꯒꯦ ꯍꯥꯏꯅ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯈꯜꯗ ꯐꯠꯇ꯭ꯔꯕ ꯑꯃꯈꯛ ꯈꯜꯂꯛꯂꯝꯃꯦ꯫ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯦ꯫ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤ ꯄꯣꯛꯂꯛꯄꯗꯒꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯊꯑꯣꯏꯕꯤꯔꯝꯗꯦ꯫ ꯑꯗꯨꯒ ꯗꯥꯂꯤꯝꯒꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤ ꯑꯗꯨꯕꯨꯅ ꯅꯤꯡꯊꯧꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯦ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯍꯜꯅ ꯇꯥꯈꯤ ꯃꯗꯨꯗꯤ ꯁꯥꯗꯨ ꯑꯃꯈꯛꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯗ ꯍꯤꯗꯥꯛ ꯑꯃꯈꯛ ꯄꯤꯔꯒ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯅ ꯗꯥꯂꯤꯝ ꯀꯨꯃꯥꯔꯕꯨ ꯐꯪꯖꯈꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯒ ꯗꯥꯂꯤꯝ ꯀꯨꯃꯥꯔꯒꯤ ꯊꯋꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯂꯣꯠꯂꯒ ꯊꯝꯕꯤ ꯍꯥꯏꯕꯁꯤꯁꯨ ꯇꯥꯈꯤꯔꯝꯃꯦ꯫ ꯃꯔꯝ ꯑꯗꯨꯅ ꯗꯥꯂꯤꯝ ꯀꯨꯃꯥꯔꯒꯤ ꯑꯔꯣꯟꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏꯒꯤ ꯂꯣꯠꯐꯝꯗꯨ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯅꯨꯁꯤꯡ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤꯗ ꯄꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯗꯨꯅ ꯈꯨꯅꯨꯁꯤꯡꯗꯨ ꯐꯥꯖꯤꯜꯂꯒ ꯊꯝꯂꯝꯃꯦ꯫ ꯃꯍꯥꯛꯅ ꯈꯨꯅꯨꯁꯤꯡꯗꯨ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯃꯍꯥꯔꯥꯅꯤ ꯑꯍꯟꯒꯤꯗ ꯈꯨꯅꯨꯁꯤꯡꯗꯨ ꯊꯥꯗꯣꯛꯄꯤꯅꯕ ꯍꯥꯏꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯗꯨꯅ ꯗꯥꯂꯤꯝ ꯀꯨꯃꯥꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯦ, ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯈꯛ ꯍꯥꯟꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯈꯨꯅꯨꯁꯤꯡꯁꯤ ꯊꯥꯗꯣꯛꯂꯔꯣꯏ꯫ ꯃꯗꯨꯗ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯦ, ꯏꯃꯥꯍꯟ, ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯕꯤꯔꯕꯅꯣ? ꯏꯆꯥꯅꯨꯄꯥ, ꯀꯔꯤꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦ꯫
ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏꯒꯤ ꯂꯩꯐꯝꯗꯨ ꯑꯗꯨ ꯈꯛꯇꯃꯛ ꯈꯪꯕ ꯄꯥꯝꯃꯤ꯫ ꯃꯗꯨꯗ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯃꯥꯍꯟ, ꯃꯗꯨꯗꯤ ꯀꯔꯤꯅꯣ? ꯑꯩꯍꯥꯛꯀꯤ ꯊꯋꯥꯏꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯅ ꯀꯗꯥꯏꯗ ꯂꯩꯔꯨꯅꯤ? ꯋꯥꯐꯝꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ, ꯅꯠꯇꯦ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥ, ꯏꯃꯥꯍꯟꯅ ꯍꯥꯏꯕꯗꯤ ꯃꯗꯨ ꯅꯠꯇꯦ꯫ ꯁꯥꯙꯨ ꯑꯃꯈꯛꯅ ꯅꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯊꯝꯂꯝꯃꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯏꯆꯝ ꯆꯝꯅ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏꯗꯨ ꯀꯔꯤ ꯄꯣꯠꯁꯛ ꯑꯣꯏꯅ ꯊꯝꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯒꯤ ꯋꯥꯅꯤ꯫ ꯃꯗꯨꯗ ꯗꯥꯂꯤꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯅ꯫ ꯐꯔꯦ, ꯅꯪꯅ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏꯁꯤ ꯀꯔꯤ ꯄꯣꯠꯁꯛ ꯑꯣꯏꯅ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯗꯣꯛꯎ꯫ ꯑꯗꯨꯒ ꯅꯪꯒꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯝꯂꯛꯂꯕꯗꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯈꯨꯟꯅꯨꯁꯤꯡꯁꯤ ꯊꯥꯗꯣꯛꯄꯤꯒꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯈꯨꯟꯅꯨꯁꯤꯡꯁꯤ ꯑꯩ ꯊꯥꯗꯣꯛꯂꯣꯏꯀꯣ꯫ ꯃꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯗꯥꯂꯤꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ ꯏꯃꯥꯍꯟ, ꯑꯩ ꯁꯣꯏꯗꯅ ꯑꯄꯣꯛꯄꯤ ꯏꯃꯥꯗ ꯋꯥꯐꯝꯗꯨ ꯍꯪꯂꯒ ꯈꯪꯗꯣꯔꯛꯂꯒꯦ꯫ ꯑꯗꯨꯒ ꯏꯃꯥꯍꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯒꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯍꯥꯛꯀꯤ ꯈꯨꯟꯅꯨꯁꯤꯡꯗꯨ ꯊꯥꯗꯣꯛꯄꯤꯔꯛꯎ꯫ ꯐꯔꯦ, ꯅꯍꯥꯛꯀꯤ ꯈꯨꯟꯅꯨꯁꯤꯡꯁꯤ ꯊꯥꯗꯣꯛꯄꯤꯔꯒꯦ꯫ ꯇꯧꯕꯇꯕꯨ ꯅꯍꯥꯛꯅ ꯋꯥꯐꯝꯁꯤꯡꯁꯤ ꯅꯍꯥꯛꯀꯤ ꯏꯃꯥꯗ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯅ ꯍꯥꯟꯅ ꯋꯥꯁꯛꯎ꯫ ꯑꯁꯨꯝꯅ ꯗꯥꯂꯤꯝꯅ ꯃꯃꯥ ꯑꯍꯟꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯗꯨꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯗꯨꯅ ꯈꯨꯟꯅꯨꯁꯤꯡꯗꯨ ꯊꯥꯗꯣꯛꯄꯤꯔꯛꯂꯝꯃꯤ꯫ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯈꯨꯟꯅꯨꯁꯤꯡꯗꯨ ꯊꯥꯗꯣꯛꯄꯤꯔꯛꯂꯕ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯈꯨꯟꯅꯨꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯗꯥꯂꯤꯝ ꯀꯨꯃꯥꯔꯒꯤ ꯈꯨꯟꯅꯨꯁꯤꯡꯗꯨ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯒꯤ ꯀꯥꯗ ꯑꯃꯨꯛ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯃꯍꯥꯔꯥꯅꯤ ꯑꯍꯟꯒꯤꯗ ꯈꯨꯟꯅꯨꯁꯤꯡꯗꯨ ꯑꯃꯨꯛ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯅ ꯗꯥꯂꯤꯝ ꯀꯨꯃꯥꯔꯗ ꯋꯥꯐꯝꯗꯨ ꯍꯪꯂꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯁꯣꯏꯗꯅꯃꯛ ꯍꯪꯂꯒꯦ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯈꯨꯟꯅꯨꯁꯤꯡꯗꯨ ꯊꯥꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯈꯨꯟꯅꯨꯁꯤꯡꯗꯨ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯛꯂꯝꯃꯤ꯫ ꯈꯨꯟꯅꯨꯁꯤꯡ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯔꯕꯒꯤ ꯃꯇꯨꯡꯗ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯄꯣꯛꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯏꯃꯥ ꯑꯄꯣꯛꯄꯤ, ꯑꯩꯍꯥꯛꯀꯤ ꯊꯋꯥꯏꯁꯤ ꯀꯗꯥꯏꯗ ꯀꯔꯤ ꯄꯣꯠꯁꯛ ꯑꯣꯏꯅ ꯌꯥꯎꯔꯒ ꯂꯩꯕꯒꯦ? ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯗꯨꯒꯤ ꯊꯥꯖꯗꯕ ꯋꯥꯍꯪꯗꯨꯗ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯪꯂꯤꯕꯁꯤꯕꯣ? ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯏꯃꯥ, ꯂꯥꯏꯅꯤꯡꯕ ꯁꯥꯙꯨ ꯑꯃꯈꯛꯅ ꯏꯃꯥ ꯈꯛꯇꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ꯫ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯃꯐꯝ ꯑꯃꯗ ꯊꯝꯂꯝꯃꯤ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯏ꯫ ꯀꯔꯤ ꯄꯣꯠꯁꯛ ꯑꯣꯏꯅ ꯀꯗꯥꯏꯗ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯌꯨ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯑꯁꯤꯒꯨꯝꯕ ꯋꯥꯍꯪꯁꯤ ꯏꯃꯥꯗ ꯍꯪꯒꯅꯨ꯫ ꯌꯦꯡꯅꯕꯁꯤꯡꯗ ꯏꯆꯥꯒꯤ ꯊꯋꯥꯏ ꯂꯩꯐꯝ ꯈꯪꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯏꯆꯥꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯗ ꯑꯔꯣꯠꯄ ꯋꯥꯐꯝꯗꯨ ꯇꯥꯛꯊꯣꯔꯛꯅꯕꯒꯤꯗꯃꯛ ꯒꯤꯔꯤ ꯇꯛꯂꯒ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝꯗꯨ ꯍꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯈ꯭ꯔꯔꯣꯏ ꯊꯛꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗꯨꯅ ꯀꯟꯃꯟꯈꯤꯕꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯀꯣꯟꯅꯊꯪꯗ ꯃꯆꯥꯅꯨꯄꯥꯗꯨꯗ ꯃꯆꯥꯅꯨꯄꯥꯒꯤ ꯑꯔꯣꯟꯕ ꯋꯥꯐꯝꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯕꯛꯅ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯏꯟꯁꯤꯟꯕꯒꯨꯝ ꯗꯥꯂꯤꯝ ꯀꯨꯃꯥꯔꯒꯤ ꯈꯨꯟꯅꯨꯁꯤꯡꯗꯨ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤꯗ ꯑꯃꯨꯛ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤꯗ ꯈꯨꯟꯅꯨꯁꯤꯡꯗꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯁꯤꯟꯅꯔꯒ ꯗꯥꯂꯤꯝ ꯀꯨꯃꯥꯔꯗꯒꯤ ꯑꯔꯣꯟꯕ ꯋꯥꯐꯝꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯈꯪꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯅ ꯗꯥꯂꯤꯝ ꯀꯨꯃꯥꯔꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯟꯕꯗꯨ ꯈꯪꯂꯕꯗ ꯗꯥꯂꯤꯝ ꯀꯨꯃꯥꯔꯒꯤ ꯊꯋꯥꯏꯗꯨꯕꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯅꯨꯕꯤ ꯑꯃꯗ ꯌꯥꯝꯅ ꯀꯥꯏꯒꯟꯕ, ꯇꯦꯛꯀꯟꯕ, ꯇꯛꯅꯕ ꯃꯇꯝꯗ ꯁꯔꯨ ꯇꯦꯛꯄꯒꯤ ꯃꯈꯣꯜ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯑꯀꯪꯕ ꯒꯟꯖꯥ ꯄꯥꯝꯕꯤꯒꯤ ꯃꯈꯣꯛ ꯈꯔ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯅ ꯑꯀꯪꯕ ꯒꯟꯖꯥ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯛꯇꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯒꯤ ꯃꯣꯝꯄꯥꯛꯇꯨꯒꯤ ꯃꯈꯥꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯒ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯁꯥꯁꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯕꯨ ꯂꯨꯅ ꯇꯧꯕꯤꯔꯝꯗꯦ꯫
ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨ ꯅꯥꯔꯦ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯑꯅꯥꯕꯗꯨ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯅ ꯅꯥꯀꯟ ꯑꯃꯗꯒꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯣꯟꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯔꯨꯁꯤꯡꯗꯨ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜꯁꯤꯡꯗꯨ ꯇꯧꯁꯤꯟꯅꯔꯒ ꯇꯥꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯃꯍꯥꯔꯥꯅꯤ ꯑꯍꯜꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯕꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯗꯨ ꯀꯧꯔꯒ ꯌꯦꯡꯍꯟꯅꯅꯕ ꯌꯥꯊꯪ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝ ꯄꯤꯔꯒ ꯅꯦꯛꯂꯕ ꯑꯃꯥꯏꯕ ꯑꯃꯈꯛ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯒꯤ ꯑꯅꯥꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯅ ꯅꯤꯡꯊꯧꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤ ꯑꯅꯥꯕꯁꯤ ꯐꯅꯕꯒꯤꯗꯃꯛ ꯎꯄꯥꯏ ꯑꯃꯈꯛ ꯂꯩ, ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯉꯥ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗꯒꯤ ꯐꯪꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯁꯤꯖꯤꯟꯅꯔꯒ ꯂꯥꯌꯦꯡꯂꯕꯗꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤ ꯑꯅꯥꯕꯁꯤ ꯐꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯉꯥ ꯐꯥꯕꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯉꯥꯗꯨ ꯐꯥꯅꯅꯕ ꯌꯥꯊꯪ ꯇꯧꯔꯛꯂꯝꯃꯤ꯫ ꯉꯥ ꯐꯥꯕꯁꯤꯡꯗꯨꯅ ꯉꯥ ꯐꯥꯅꯕ ꯂꯥꯡ ꯁꯤꯖꯤꯟꯅꯔꯒ ꯆꯥꯎꯔꯕ ꯉꯥꯗꯨ ꯐꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯥꯂꯤꯝ ꯀꯨꯃꯥꯔꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯕ ꯃꯐꯝ ꯑꯃꯗ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯉꯥ ꯑꯗꯨ ꯂꯥꯡꯗꯨꯗ ꯍꯦꯛ ꯊꯨꯕ ꯃꯤꯠꯀꯨꯞꯇꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯗꯥꯂꯤꯝ ꯀꯨꯃꯥꯔ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯥ ꯑꯗꯨꯅ ꯏꯁꯤꯡꯗꯒꯤ ꯀꯪꯐꯥꯜꯗ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯗꯥꯂꯤꯝ ꯀꯨꯃꯥꯔꯗꯨ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯗꯥꯂꯤꯝ ꯀꯨꯃꯥꯔꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯄꯗꯨꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯉꯥꯗꯨ ꯑꯃꯥꯏꯕꯗꯨꯒꯤ ꯌꯥꯊꯪꯅ ꯃꯍꯥꯔꯥꯅꯤ ꯑꯍꯟꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯉꯥꯗꯨꯒꯤ ꯃꯕꯨꯛꯇꯨ ꯊꯥꯡꯅ ꯂꯦꯜꯂꯒ ꯍꯣꯒꯥꯏꯕ ꯃꯇꯝꯗ ꯉꯥꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯎꯅ ꯁꯥꯕ ꯎꯄꯨ ꯃꯆꯥ ꯑꯃꯈꯛ ꯌꯥꯎꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎꯄꯨ ꯃꯆꯥꯁꯤ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯅ ꯃꯉꯛꯁꯝꯗ ꯍꯦꯛ ꯁꯤꯖꯤꯟꯕ ꯃꯇꯝꯗ ꯗꯥꯂꯤꯝ ꯀꯨꯃꯥꯔꯗꯨ ꯃꯃꯥ ꯑꯄꯣꯛꯄꯤꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯁꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯆꯥꯅꯨꯄꯥ ꯗꯥꯂꯤꯝ ꯁꯤꯕꯒꯤ ꯄꯥꯎꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ꯫ ꯊꯃꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯝꯃꯤ꯫ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯇꯦꯡꯊꯥ ꯅꯥꯋꯥꯏ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯂꯩꯕꯥꯛꯇꯨꯒꯤ ꯁꯤꯗꯥꯏꯗ ꯂꯩꯕ ꯂꯩꯀꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯃꯣꯡꯐꯝ ꯑꯃꯒꯨꯝꯅ ꯑꯣꯏꯍꯜꯂꯒ ꯊꯝꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯂꯩꯀꯣꯜꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯁꯣ ꯂꯣꯜꯂꯒ ꯊꯝꯃꯤ꯫ ꯃꯤ ꯀꯅꯥꯃꯠꯇ ꯆꯪꯕ ꯌꯥꯍꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯗꯥꯂꯤꯝꯒ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯖꯕ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨꯗꯤ ꯃꯐꯝꯗꯨꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯂꯩꯀꯣꯜꯗꯨꯒꯤ ꯁꯣꯗꯨꯁꯨ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯣꯜꯗꯨ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯨ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯇꯦꯡꯊꯥ ꯅꯥꯋꯥꯏꯔꯒ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗ ꯂꯩꯈꯤꯕꯅ ꯅꯤꯡꯊꯧꯗꯨ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤꯗ ꯅꯨꯃꯤꯗꯥꯡ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤꯗ ꯇꯨꯝꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒ ꯅꯤꯡꯊꯧ ꯑꯗꯨꯒ ꯇꯨꯝꯃꯤꯟꯅꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯤꯡꯅꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜꯅ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯂꯧꯊꯣꯛꯂꯒ ꯎꯄꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯠꯂꯒ ꯊꯝꯂꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯝꯕꯒꯨꯝ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯉꯛꯁꯝꯗ ꯁꯤꯕ ꯃꯇꯝ ꯈꯛꯇꯗ ꯗꯥꯂꯤꯝꯗꯨ ꯑꯁꯤꯕ ꯑꯃꯒꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯅꯨꯃꯤꯗꯥꯡ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯗꯥꯂꯤꯝꯗꯨ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯥꯂꯤꯝ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯅ ꯂꯤꯛꯇꯨ ꯁꯤꯗ꯭ꯔꯕ ꯃꯇꯝꯗ ꯍꯤꯡꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯅ ꯂꯤꯛꯇꯨ ꯑꯃꯨꯛ ꯁꯤꯈꯤꯕ ꯃꯇꯝꯗ ꯗꯥꯂꯤꯝ ꯑꯁꯤꯕ ꯑꯃꯒꯨꯝ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯗꯥꯂꯤꯝꯅ ꯅꯨꯃꯤꯗꯥꯡ ꯍꯤꯡꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯆꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯂꯒ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯠꯅꯕꯁꯨ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯣꯜꯗꯨ ꯁꯣ ꯂꯣꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯂꯩꯀꯣꯜꯗꯨꯒꯤ ꯋꯥꯡꯃꯗ ꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫
ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗ ꯑꯃꯨꯛ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯑꯁꯤꯕꯒꯨꯝ ꯂꯩꯔꯝꯃꯦ꯫ ꯗꯥꯂꯤꯝꯒꯤ ꯃꯃꯥꯟꯅꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯗꯥꯂꯤꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯝꯂꯤꯕ ꯂꯩꯀꯣꯜꯗꯨꯗ ꯂꯥꯛꯂꯒ ꯂꯩꯀꯣꯜꯗꯨꯕꯨ ꯁꯦꯟꯅꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯗꯥꯂꯤꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯝꯂꯤꯕ ꯌꯨꯝꯗꯨꯗ ꯆꯪꯂꯒ ꯌꯦꯡꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯈꯛ ꯗꯥꯂꯤꯝꯒꯤ ꯃꯃꯥꯟꯅꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯊꯦꯡꯅꯔꯝꯃꯦ꯫ ꯃꯗꯨꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯕ ꯗꯥꯂꯤꯝꯒꯤ ꯍꯛꯆꯥꯡꯗꯨ ꯀꯔꯤꯃꯠꯇ ꯄꯠꯊ ꯄꯨꯝꯊꯕ ꯇꯧꯗꯅ ꯇꯒꯠ ꯇꯒꯠ ꯇꯦꯛꯅ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯅ ꯑꯁꯨꯛ ꯁꯥꯡꯂ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯠꯊ ꯄꯨꯝꯊꯕ ꯇꯧꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯉꯛꯂꯝꯃꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯇꯨꯃꯤꯟꯅ ꯃꯐꯝꯗꯨꯗ ꯂꯩꯔꯒ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯦ꯫ ꯑꯍꯥꯟꯕꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛꯇꯗ ꯁꯤꯗꯨꯅ ꯂꯩꯔꯨꯔꯕ ꯗꯥꯂꯤꯝ ꯀꯨꯃꯥꯔ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯧꯒꯠꯂꯛꯂꯒ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯎꯍꯩ ꯋꯥꯍꯩꯁꯤꯡꯗꯨ ꯆꯥꯔꯒ ꯂꯩꯀꯣꯜꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯆꯠꯄꯗꯨ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯎꯔꯝꯃꯦ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯗꯥꯂꯤꯝꯒꯤ ꯊꯋꯥꯏꯅ ꯂꯩꯀꯣꯜꯗꯨꯗ ꯆꯠꯂꯒ ꯂꯩꯔꯦ ꯍꯥꯏꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯈꯜꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯈꯪꯂꯦ ꯇꯁꯦꯡꯅ ꯗꯥꯂꯤꯝꯒꯤ ꯊꯋꯥꯏ ꯅꯠꯇꯦ, ꯗꯥꯂꯤꯝ ꯃꯁꯥꯃꯛꯅꯤ ꯍꯥꯏꯕꯁꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯗꯥꯂꯤꯝ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯅꯤ ꯊꯦꯡꯅꯔꯝꯃꯦ꯫ ꯗꯥꯂꯤꯝꯅ ꯃꯃꯥꯟꯅꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯁꯨ ꯗꯥꯂꯤꯝꯅ ꯍꯤꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯔꯝꯃꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯋꯥꯔꯤ ꯁꯥꯅꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯦ꯫ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯗ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕ ꯑꯃꯗꯤ ꯀꯔꯝꯅ ꯑꯃꯨꯛ ꯁꯤꯔꯝꯕꯗꯒꯤ ꯍꯤꯡꯒꯠꯂꯛꯄ ꯍꯥꯏꯕꯗꯨ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯦ꯫ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯦ ꯃꯗꯨꯗꯤ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯁꯤꯔꯤꯕꯁꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯁꯤꯕꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯤꯡꯒꯠꯂꯛꯄ ꯃꯇꯝꯗꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯅ ꯅꯨꯃꯤꯗꯥꯡ ꯅꯤꯡꯊꯧꯒ ꯄꯨꯟꯅ ꯇꯨꯝꯕ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗꯅꯕ ꯂꯤꯛꯇꯨ ꯂꯧꯊꯣꯛꯂꯒ ꯊꯝꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯦ꯫ ꯗꯥꯂꯤꯝ ꯀꯨꯃꯥꯔꯒꯤ ꯄꯨꯟꯁꯤꯁꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯝꯅ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯗꯒꯤ ꯂꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯄꯥꯝꯕꯩ ꯀꯌꯥꯃꯔꯨꯝ ꯂꯤꯛꯇꯨꯕꯨ ꯂꯧꯅꯅꯕ ꯈꯟꯅꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯎꯔꯛꯇ꯭ꯔꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯗꯥꯂꯤꯝꯗ ꯅꯤꯡꯊꯧꯗ ꯑꯁꯦꯡꯕꯗꯨ ꯂꯣꯏꯅꯃꯛ ꯇꯝꯊꯣꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯗꯥꯂꯤꯝꯅ ꯋꯥꯐꯝꯗꯨ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯗꯥꯂꯤꯝꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯗ ꯃꯇꯝ ꯈꯔꯗꯤ ꯏꯁꯣꯔꯃꯥꯒꯤ ꯅꯣꯡꯗꯝ ꯌꯦꯡꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯗꯥꯂꯤꯝ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯌꯥꯝꯅ ꯊꯥꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯕꯤꯙꯥꯇꯥ ꯄꯨꯔꯨꯁꯥ ꯀꯧꯕ ꯂꯥꯏꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯅꯧꯅ ꯄꯣꯛꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛ ꯏꯕ ꯍꯥꯏꯕ ꯉꯝꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯄꯣꯛꯂꯝꯃꯦ꯫ ꯃꯇꯝꯗꯨꯗ ꯃꯆꯟꯅꯨꯄꯤ ꯑꯁꯤꯅ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯂꯥꯏꯕꯛꯇ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯏꯔꯒꯦ ꯍꯥꯏꯅ ꯃꯕꯨꯡ ꯕꯤꯙꯥꯇꯥ ꯄꯨꯔꯨꯁꯥꯗ ꯍꯪꯂꯝꯃꯦ꯫ ꯃꯗꯨꯗ ꯕꯤꯙꯥꯇꯥ ꯄꯨꯔꯨꯁꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯑꯁꯤꯕ ꯕꯣꯔ ꯑꯃꯒ ꯂꯨꯍꯣꯡꯒꯅꯤ꯫ ꯃꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯗꯨ ꯊꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯄꯥ ꯂꯩꯇ ꯐꯖꯕꯤ, ꯃꯁꯛ ꯃꯇꯧꯗ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯅꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯇꯝꯂꯤꯕꯗꯨ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯔꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯌꯥꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯔꯛꯂꯕꯗ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯐꯠꯇꯅ ꯇꯝꯂꯛꯂꯤꯕ ꯂꯥꯏꯕꯛꯇꯨ ꯊꯩꯗꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯄꯨꯔꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯜꯂꯛꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯤ ꯑꯃꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈꯤꯕꯗꯨ ꯀꯅꯥꯅꯕꯨ ꯀꯛꯄ ꯉꯝꯒꯗꯒꯦ? ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯅꯣꯡꯃꯗꯤ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯂꯩꯔꯤꯕ ꯂꯩꯀꯣꯜꯗꯨꯗ ꯊꯨꯡꯂꯝꯃꯦ꯫ ꯃꯃꯥ ꯃꯆꯥꯅ ꯃꯐꯝꯗꯨꯗ ꯊꯨꯡꯂꯕ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫
ꯃꯇꯝꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯂꯝꯁꯥꯡ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯄꯣꯛꯂꯛꯂꯝꯃꯦ꯫ ꯃꯃꯥ ꯑꯗꯨꯅ ꯂꯩꯀꯣꯜꯗꯨꯒꯤ ꯊꯣꯡꯖꯤꯜ ꯃꯌꯥꯗ ꯃꯆꯥꯅꯨꯄꯤꯕꯨ ꯂꯩꯍꯜꯂꯝꯂꯒ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯏꯁꯤꯡ ꯊꯤꯕ ꯆꯠꯈꯤꯔꯝꯃꯦ꯫ ꯐꯅ ꯀꯨꯏꯅ ꯃꯃꯥꯗꯨꯅ ꯍꯜꯂꯛꯇ꯭ꯔꯕꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯩꯀꯣꯜꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯀꯣꯜꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯦ꯫ ꯑꯗꯨꯒ ꯂꯩꯀꯣꯜꯗꯨꯒꯤ ꯃꯅꯨꯡꯗ ꯐꯖꯔꯕ ꯌꯨꯝ ꯑꯃꯈꯛ ꯂꯩꯕꯗꯨ ꯎꯔꯝꯃꯦ꯫ ꯃꯍꯥꯛꯅ ꯌꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯌꯨꯝꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯕ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯦ꯫ ꯇꯁꯦꯡꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯨꯅ ꯗꯥꯂꯤꯝ ꯀꯨꯃꯥꯔ ꯊꯪꯅꯕ ꯀꯥꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯂꯝꯃꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯦ꯫ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯅꯨꯄꯤꯗꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯗꯥꯂꯤꯝ ꯀꯨꯃꯥꯔ ꯎꯕ ꯃꯇꯝꯗ ꯄꯨꯝꯉꯛ ꯍꯦꯛ ꯉꯛꯂꯝꯃꯦ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯃꯤꯠꯆꯥꯅꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯦ꯫ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯒ ꯑꯃꯒ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯅꯔꯝꯃꯦ꯫ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯅꯨꯄꯤꯗꯨꯗ ꯀꯅꯥꯅꯣ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯝꯃꯦ꯫ ꯃꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ, ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯛꯂꯕ ꯑꯁꯤꯕ ꯕꯣꯔ ꯑꯃꯒ ꯂꯨꯍꯣꯡꯒꯗꯕꯒꯤ ꯋꯥꯐꯝ, ꯃꯃꯥ ꯃꯆꯥꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯦꯜꯂꯛꯈꯤꯕꯒꯤ ꯃꯔꯝ ꯄꯨꯝꯅꯃꯛ ꯗꯥꯂꯤꯝ ꯀꯨꯃꯥꯔꯗ ꯇꯝꯂꯝꯃꯦ꯫ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯋꯥꯔꯤꯗꯨ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ ꯁꯛꯍꯦꯟꯕꯤ, ꯑꯩꯍꯥꯛꯅꯤ ꯑꯁꯤꯕꯒꯤ ꯕꯣꯔ ꯍꯥꯏꯕꯗꯣ꯫ ꯅꯍꯥꯛ ꯑꯩꯍꯥꯛꯀ ꯁꯣꯏꯗꯅꯃꯛ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯂꯝꯃꯦ꯫ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯅ ꯑꯁꯤꯕ ꯕꯣꯔ ꯑꯣꯏꯔꯤꯕꯅꯣ? ꯅꯍꯥꯛꯇꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯂꯦꯞꯂꯒ ꯋꯥ ꯉꯥꯡꯂꯤꯕꯁꯤꯗꯤ? ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯣꯟꯅ ꯈꯪꯂꯛꯈꯤꯅꯤ꯫ ꯂꯥꯎ, ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯎ꯫ ꯅꯨꯄꯤꯗꯨꯅ ꯗꯥꯂꯤꯝ ꯀꯨꯃꯥꯔꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯌꯨꯝꯗꯨꯒꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯪꯂꯛꯂꯝꯃꯦ꯫ ꯃꯐꯝꯗꯨꯗ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯅꯨꯄꯤꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯀꯌꯥꯃꯔꯨꯝ ꯄꯤꯖꯔꯝꯃꯦ꯫ ꯃꯇꯝ ꯁꯥꯡꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯛꯂꯕ ꯅꯨꯄꯤꯗꯨꯅ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯖꯔꯝꯃꯦ꯫ ꯁꯣꯝꯗꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯨ ꯍꯜꯂꯛꯄ ꯃꯇꯝꯗ ꯄꯨꯡꯃꯝ ꯃꯝꯂꯝꯃꯦ꯫ ꯂꯩꯀꯣꯜꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯃꯆꯥꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯏꯀꯧ ꯀꯧꯖꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯒ ꯊꯤꯕ ꯆꯠꯈꯤꯔꯝꯃꯦ꯫ ꯗꯥꯂꯤꯝ ꯀꯨꯃꯥꯔ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯌꯨꯝꯗꯨꯗꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥꯗꯨ ꯂꯩꯀꯣꯜꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯔꯛꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥꯗꯨꯗꯤ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯒꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯗꯥꯂꯤꯝ ꯀꯨꯃꯥꯔ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯧꯁꯥꯒꯨꯝ ꯗꯥꯂꯤꯝ ꯀꯨꯃꯥꯔꯒꯤ ꯃꯃꯥꯟꯅꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯦ꯫ ꯃꯍꯥꯛꯅ ꯗꯥꯂꯤꯝ ꯀꯨꯃꯥꯔꯕꯨ ꯐꯖꯔꯕ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯉꯛꯂꯝꯃꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯊꯦꯡꯅꯔꯝꯃꯦ꯫ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯃꯃꯥꯟꯅꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯃꯔꯝꯗ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗꯁꯨ ꯗꯥꯂꯤꯝ ꯀꯨꯃꯥꯔꯅ ꯄꯨꯝꯅꯃꯛ ꯃꯃꯥꯟꯅꯕꯗꯨꯗ ꯇꯝꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯗꯥꯂꯤꯝ ꯀꯨꯃꯥꯔ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯗꯥꯂꯤꯝ ꯀꯨꯃꯥꯔꯒꯤ ꯑꯔꯣꯟꯕ ꯑꯗꯨꯗꯤ ꯅꯨꯄꯤꯗꯨꯗ ꯈꯪꯍꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯁꯛ ꯈꯪꯅꯔꯕꯒꯤ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯦ꯫ ꯑꯍꯤꯡ ꯆꯨꯞꯄ ꯗꯥꯂꯤꯝ ꯀꯨꯃꯥꯔ ꯑꯃꯗꯤ ꯅꯨꯄꯤꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯁꯥꯔꯒ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯅ ꯂꯩꯅꯔꯕ ꯅꯨꯄꯤ ꯅꯨꯄꯥꯒꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯔꯝꯗꯥꯏ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯦ꯫ ꯐꯅ ꯀꯨꯏꯅ ꯇꯨꯝꯂꯨꯔꯕꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨ ꯃꯤꯠꯀꯞ ꯊꯣꯔꯛꯂꯝꯃꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯗꯥꯂꯤꯝꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯗꯥꯂꯤꯝꯒꯤ ꯍꯛꯆꯥꯡꯗꯨ ꯑꯁꯤꯕ ꯑꯃꯒꯨꯝ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯦ꯫ ꯅꯨꯄꯤꯗꯨꯅ ꯗꯥꯂꯤꯝꯕꯨ ꯃꯁꯥꯗꯨ ꯅꯤꯛꯇꯨꯅ ꯍꯧꯗꯣꯛꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯝꯃꯦ꯫ ꯗꯥꯂꯤꯝ ꯅꯨꯡꯅ ꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯂꯩꯔꯝꯃꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯗꯦ꯫ ꯃꯐꯝꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯇꯣꯝꯇ
ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯖꯔꯝꯃꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤꯗꯨ ꯗꯥꯂꯤꯝꯒꯤ ꯑꯁꯤꯕ ꯃꯁꯥꯗꯨ ꯀꯣꯜꯂꯒ ꯇꯦꯡꯊꯥꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈꯤꯔꯝꯃꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯗꯥꯂꯤꯝ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯂꯛꯂꯝꯃꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯗꯨꯅ ꯇꯦꯡꯊꯥꯔꯒ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯂꯩꯔꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯗꯥꯂꯤꯝ ꯅꯨꯄꯤꯗꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯊꯦꯝꯖꯤꯟꯖꯔꯝꯃꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯐꯝꯗꯨꯗ ꯌꯧꯔꯛꯂꯝꯃꯦ꯫ ꯗꯥꯂꯤꯝ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯗꯥꯂꯤꯝꯒꯤ ꯑꯔꯣꯟꯕ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯈꯪꯍꯜꯂꯝꯃꯦ꯫ ꯗꯥꯂꯤꯝꯕꯨꯁꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯅ ꯅꯨꯄꯤꯗꯨꯗ ꯃꯁꯛ ꯇꯥꯛꯂꯝꯃꯦ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯗꯥꯂꯤꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯛꯈꯤꯕ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯁꯤꯕ ꯑꯃꯒꯨꯝ ꯂꯩꯔꯤꯕ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯄꯒꯤ ꯃꯔꯝ ꯄꯨꯝꯅꯃꯛ ꯅꯨꯄꯤꯗꯨꯗ ꯇꯝꯂꯒ ꯈꯪꯍꯜꯂꯝꯃꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯗ ꯂꯩꯔꯝꯕ ꯆꯤꯡꯅꯕ ꯑꯉꯛꯄ ꯄꯨꯝꯅꯃꯛ ꯀꯣꯛꯍꯜꯂꯝꯃꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯃꯤꯗꯥꯡ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯔꯝꯃꯦ꯫ ꯑꯃꯗꯤ ꯅꯨꯃꯤꯠꯇꯨꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯗꯨꯅ ꯗꯥꯂꯤꯝ ꯑꯃꯗꯤ ꯅꯨꯄꯤꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯤꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥ ꯗꯥꯂꯤꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯔꯣꯟꯕ ꯄꯨꯟꯁꯤ ꯑꯣꯏꯅ ꯆꯍꯤ 5 ꯂꯩꯔꯛꯂꯝꯃꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯁꯥꯡꯂꯕ ꯃꯇꯝꯁꯤꯗ ꯗꯥꯂꯤꯝꯒꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛꯇ ꯎꯅꯗ꯭ꯔꯤꯕ ꯃꯍꯥꯛꯀꯤ ꯃꯅꯦꯝꯕꯣꯛ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯀꯨꯕꯣꯛ ꯅꯤꯡꯊꯧꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯎꯅꯤꯡꯂꯝꯃꯦ꯫ ꯑꯁꯨꯝꯅ ꯗꯥꯂꯤꯝꯒꯤ ꯅꯨꯄꯤꯗꯨꯅ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯔꯛꯂꯗꯨꯅ ꯃꯄꯨꯔꯣꯏꯕ ꯗꯥꯂꯤꯝ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯂꯧꯅꯅꯕ ꯎꯄꯥꯏ ꯑꯃꯈꯛ ꯍꯧꯗꯣꯛꯂꯝꯃꯦ꯫ ꯗꯥꯂꯤꯝꯒꯤ ꯅꯨꯄꯤꯗꯨꯅ ꯃꯁꯝ ꯀꯛꯄꯤ, ꯑꯀꯦ ꯑꯃꯧ ꯇꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯁꯛ ꯂꯧꯔꯝꯃꯦ꯫ ꯁꯝ ꯀꯛꯄꯗ ꯑꯀꯦ ꯑꯃꯧꯗ ꯆꯪꯕ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯂꯣꯏꯅꯃꯛ ꯁꯨꯅ ꯄꯨꯔꯛꯂꯒ ꯄꯤꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯍꯤ 4 ꯁꯨꯔꯕ ꯃꯆꯥꯗꯨ ꯄꯨꯔꯒ ꯁꯝ ꯀꯛꯄꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯃꯗꯤ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯄꯨꯔꯒ ꯅꯨꯄꯤ ꯁꯝꯀꯛꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯁꯝꯀꯛꯄꯤ, ꯑꯀꯦ ꯑꯃꯧ ꯇꯧꯕꯤ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯝꯃꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯒꯤ ꯃꯁꯝꯗꯨ ꯁꯦꯝꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯤꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯗꯥꯂꯤꯝꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯖꯔꯝꯃꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤ ꯃꯍꯥꯛꯀꯤ ꯃꯃꯧꯅꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯁꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯁꯝꯀꯛꯄꯤ ꯁꯥꯔꯒ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯦ꯫ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪꯒꯤ ꯑꯀꯦ ꯑꯃꯧ ꯄꯨꯝꯅꯃꯛ ꯃꯆꯥꯅꯨꯄꯥ ꯀꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤꯗꯤ ꯀꯔꯤꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤ ꯀꯥꯗ ꯑꯃꯨꯛ ꯅꯨꯄꯤꯗꯨ ꯆꯪꯂꯛꯂꯝꯃꯦ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯒꯤ ꯃꯁꯝ ꯃꯅꯥ ꯁꯦꯝꯖꯒꯦ, ꯈꯨꯖꯤꯟ ꯈꯨꯌꯥ ꯁꯦꯡꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯦ꯫ ꯃꯇꯝꯗꯨꯗ ꯑꯀꯦ ꯑꯃꯧꯗ ꯈꯣꯏꯗꯥꯖꯕꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯗꯨꯅꯁꯨ ꯌꯥꯕꯤꯔꯛꯂꯝꯃꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯒꯤ ꯈꯨꯖꯤꯟ ꯈꯨꯌꯥ ꯁꯦꯡꯗꯨꯅ ꯃꯁꯝ ꯃꯅꯥ ꯅꯤꯡꯊꯤꯅ ꯁꯦꯝꯂꯝꯃꯦ꯫ ꯑꯃꯗꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯁꯝ ꯃꯅꯥ ꯑꯃꯗꯤ ꯈꯨꯖꯤꯜ ꯈꯨꯌꯥꯗꯨ ꯁꯦꯝꯕ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯎꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯗꯨꯅꯁꯨ ꯅꯨꯄꯤꯗꯨꯒꯤ ꯍꯩꯁꯤꯡꯕꯗꯨꯗ ꯄꯦꯜꯂꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯇꯣꯏꯅ ꯇꯣꯏꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯀꯣꯅꯨꯡꯗ ꯀꯧꯔꯒ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯃꯗꯤ ꯈꯨꯖꯤꯟ ꯈꯨꯌꯥ ꯁꯦꯡꯍꯜꯂꯝꯃꯦ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤꯗ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤ ꯃꯁꯝ ꯁꯦꯝꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛꯇꯨ ꯄꯤꯌꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯀꯟꯅ ꯀꯟꯅ ꯇꯧꯔꯒ ꯀꯞꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤꯗ ꯂꯥꯛꯂꯝꯃꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯒꯤ ꯈꯨꯖꯤꯟ ꯈꯨꯌꯥ ꯁꯦꯝꯂꯤꯉꯩ, ꯃꯁꯝ ꯃꯅꯥ ꯁꯦꯝꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯂꯝꯃꯦ꯫ ꯑꯗꯨꯒ ꯃꯃꯥꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯄꯤꯌꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯝꯃꯦ꯫
Maduda mamaduna angangduna kaplibadu thiamnaba hotnabada yaraktrabada Maharani Ahalduda mahaki mangakta siriba sanagi liktu pibiraga amuktang angangsigi ningba thunganbiraga kapasi thembiyu haijarame. Maharani Ahalduna masigi sanagi liksidi aigi leiriba sana lupa singsidagi khwaidagi maru oibani aduna masibu lauthoklaga angangsida piba haibadu yaramde. Adubu asum angangduna thiemba yadana kappa henjilaklabada khangba ngamdaduna Maharani Ahalduna sanagi liktu lauthoraklaga angangduda pirame. Matamduda angangdusu kappa tokirame. Asumna nupiduna Maharani Ahaldugi thabaktu loirabada Maharani Ahalduna mahaki sanagi liktu amuk piraknaba hairaklamme. Adubu angangduna sanagi liktu piraku haiba yaramde. Maduda angangdugi mamaduna sanadu masanupadagi munnaba tokshinaramme. Tanjaduda angangdusu yamna kanna kappa henjilaklamme. Liktu thiemlaga lauba yadrabaduda Maharani Ahalduda nupi aduna haijaraklamme. Thaujal haibi Maharani sanbiduna angangsina liksi yumda puhanbada yabiyo. Yumda angangsina tumkhraba kanda liksi amuk thinjarakke. Maharani Ahalduna angangsi themba yararoi haina khalamme. Maramaduna nupiduna haribadu yaraklamme. Aduga Maharani Ahalduna masa matomta khanjarame. Madudi haujikti Dalim Kumar su matam kuirabagi mamangda sikhabanina sanagi liksigi chanafamsi leitre haina khalamme. Maramaduna nupiduna hariba wadu taraina yaraklamme. Asumna Dalimgi thawai oiriba liktu puraga makhoina leiriba yumduda nupidu halaklamme. Aduga mapuroiba Dalimda liktu khusinaramme. Masigi matungda Dalim mahaki nupi amadi mantri masadu sanagi liktu amuk hanna phangbaduda yamna haraubagi pankhai leiramde. Mantri machaduna hayengi numitta ningthauge konungda chatlaga ningthau amadi apokpi Maharani Atonbida makhoi hingli haiduna masak taknanaba wafam haudoraklamme. Mathangi numitta Dalim Kumar mahaki nupi masanupa amadi mantri macha makhoi loinamak ningthauge konungda laklamme. Ningthauge thongakpa aduna Dalim hinglamba asikhak natana mahaki nupiga loinana masanupa amaga ningthauge konungda lakhore haiduna ningthauda tamlamme. Tasengna sanglaba matamsi ningthauge konunglomdadi ningthau Maharani animak amadi konungda leiriba angam athausing pumnamak Dalim Kumar hingli haibasi kanamata khanglamde. Adubu thongakpa aduna Dalim hingli hairakpa matamda wafamdu ningthau amadi apokpi mamana thajaramde. Thajadabadu koknabagidamak ningthau amadi Maharani Atonbi masamak konunggi thongjinda thoraklamme. Ningthau amadi Maharani Atonbigi sirkhre haina leinaramba Dalimna konunggi thongjilda mamau amadi masunupaga punna lepdaga leibadu uba matamda aduki matik ngaklamme. Masanupaduna hinglambaduda harau nungaibagi pankhai leiramde. Ningthau amadi mama apokpi masagi manakta sensilaklaga konsinjaramme. Harau nungaibagi pirangsu sinthajarame. Masigi matungda Dalimna kamdongna mahakna sikhiba kamdongna mafamsida halakhiba thaudok pumnamak loinamak mapa ningthau amadi mama Maharanida tamlamme. Asengbadu haujikti khanglaknabada ningthaudu mai hauna sauramme. Mabuk phatraba Maharani Ahaldu mapunsi chupagi oina kaisumsangda thamkinaba yathang tawramme. Asumna Maharani Ahaldu maru koklaga sunu yanghang tairaga kaisumsangda mapunsi chupagi oina thamkiramme. Asumna ahal oiraba ningthau aduna masanupa Dalim Kumarda ningthau khubam sinaramlaga mahaki nupina Maharani oiraga mantri machana mantri oiraga leibaktuda nunga yaifana pankiramme.